मरुब पाउसिंग पिजरे रथ यात्रा कांग सिंबगी अरोइब नुमित की थौरम श्री श्री गोविंदजी टेम्पल दसु पांगथोखरे लेंगाक की अरुण अथुप ngakna चटनबा मरी लेनबा ऑफिशियल सिंगदा GAD ना चेक्सिन वारोल पीखरे M Heights एना कुकी की लुचिंगबा सिंगा अहुमलक सुबो ओइना सुगी ग्राउंड रूल सिंग सेमदोकपगी मतंगदा कुपना वारी सानखरे अमदे ngasi COVID-19 टेस्ट तौबदा मियोय 13 पॉजिटिव ओइखरे खुरमजरी ममी टीवी ने संदोकचबा प्राइम टाइम न्यूज मीटिंग ताबीरिबा पुमनमकपो एलांगबम दिलपानी सनुना तरामना ओक्चरे हौजेक पाव मुक सनुना पिजरे हिंदू लाइनिंग चटपा सिंगे सेंगलबा कुमहै अमा ओरिबा रथ यात्रा कांग सिंबगी थौरम सि अरोइबा नुमित सो इम्फाल के श्री श्री गोविंदजी टेम्पल दसु पांगथोखरे लोइनना लेकाय लेकाय दसु ब्राह्मण सिंगना अचौबा थौदांग लौदुना सिंबगी थौरम सिंग पांगथोकनाखि Ministry of Home Affairs M Heights एगी ऑफिशियल सिंगना कुकी की इंसर्जेंट ग्रुप सिंगा वारी सानखरे अहुमलक सुबो ओइना नाकल अनिना वारी सानखिबा सस्पेंशन ऑफ ऑपरेशन सो एग्रीमेंट की ग्राउंड रूल सिंग सेमदोकपगी मतंगदा मखाताना खनखि हाइना ट्रिब्यूनल्स दा फोंदोगलकपा रिपोर्ट अमगी मतुंग इना हाइरि हौखिबा जुन 9 अमसुंग 13 ता नाकल अनिना वारी सानखिबगा लोइना मणिपुर के हाईवे सिंगदा मियामबु अकी अखंग लेतना चथोक चसिन याहन्नबा अमसुंग लोगी वांगमदा पाइरिबा खुलाई सिंग सरेंडर तौबगी मतंगदा कुपना खनखि मणिपुर हौखिबा मे अहुम इंकुमजा लिसिंग अनिगा कुनगा हुमदोइदगी हौना कांगलुप अनिगी मरक्ता हाटना सुनबगी थौदोक थोखरबा मतुंगदा नाकल अनिगी मरक्ता यासिनबा पुरक्तुना इंगतप फिबम अमा लेहनबगी पांदमदा एम हाइट्स एना मैतैगी CSO सिंग अमसुंग कुकी की लुचिंगबा सिंगा वारी सानबगी थौरांग लौखलक्तुना लाखे मैतैगी CSO सिंगना मणिपुर की मफम पुनमक्ता मियामना अकी अखंग लेतना चथोक चसिन तौबदा याहनगदबनी हाइबा वाफम कया यावना तोंगान तोंगान डिमांड कया पुखतखे कुकी लुचिंगबा सिंगी माइकैदगिदि लेजिस्लेचर लेबा यूनियन टेरिटोरी अमा सेमगदबनी हाइबा वाफम तक्सिनदुना लाखे वारी सानबदा यावखिबा कुकी लुचिंगबा अमन हाइ जून 9 गे मतुंग तारकपदा सेंटर का वारी सानबदा सिंथानिंगाई ओइबा मओंगदा खुमांग चौक्सिनबा ngamle अथुबा मतमदा कुकी सिंगना तालिबा डिमांड फंगलगनी हाइबगे थाजबा लेरे हाइखि लेंगाक की मरुओइबा स्पेशल डॉक्यूमेंट सिंग सेक्शन न थंबगा लोइनना अरोन अथोप सिंगाक न चटनबा मणिपुर लेंगाक न मरी लेनबा सिंगदा अकनबा सेक्शन वारोन सिंग पीखरे हाइरे मणिपुर लेंगाक की जनरल एडमिनिस्ट्रेशन डिपार्टमेंट GAD न थोकिबा चेरोल अमगी मतुंग इना हौजिक थबक तौरिबा अमसुंग थबक्तगी पोथाख्रबा मियोय खरना लेंगाक की अरोन अथोप सिंग लेबाक मियामदा खंगहनबगी थौओंग थेंगनरे हारिबा थौओंग असी सेंट्रल सर्विसेस रूल्स ना 1964 गे रूल नंबर 8 अमसुंग 11 लोइनना ऑफिशियल सेक्रेट एक्ट 1923 गे सेक्शन 5 दा यादबा थौओंगनी हानदगी चटनदुना लाक्लिबा लीगल प्रोविजन सिंग असिगी वांगमदा
kanagumana thabak tawramba thengnarabadi logi oiba matik chaba action lokhatkani lengaki employee chenaramlagana chanaba rules singi makhada mathau taba disciplinary lokhatkani haina JAD na cherol asina mayek sengna palli Manipur Police na UNLF Pambai na ngakpigani UNLF Pambai gi active cadre ama Imphal Police Station gi manungjan na leiba Moirang khom dagi phare hairi faraba mioi adudi maming ngakpigani faraba mioi adugi maming Haisnam Romeo Singh Eli Sangha sahi kontraga nipan Imphal West District ke Laphupa Tera Hyang khong dagi ni hairi Maha Greater Imphal area da private farms amadi office sing dagi sel khaibada chenaba mioi ni hairi faraba mioi asidagi wallet ama mobile phone ama amadi sel oina lupa lising kungani thoi ka chonga phagat pangam khre hairi Manipur Police Control Room na thadorokpa paw magi matung ina Imphal West District ke Sekmai Police Station ge manung chan na leiba Chanbirok Hill area da thibo humbagi thabak chathabada khulai kya phagat pangam khre fagalaba khulai sing adude semdoklaba ball action rifle ama magazine galoina na 9mm carbine submachine gun ama detonator yaudaba 36 heights e hand grenade ama helmet ama magazine ahom 5.56 inches rifle ammunition mari amadi IED mari fagat pangam khre hairi Manipur Police na Thobal District ki Lilong Police Station ki manung chan na leiba Lilong Turen Ahanbi area dagi gari mari recover tawba ngam khre hairi hairiba gari sing ase mamang da huran khibagi report tawrakhiba laikhraba gari sing ni hairi gari sing adudi Mahindra Bolero white color ama Maruti Suzuki Fronts blue color ama Maruti Suzuki Swift Silky silver color amani hairi ngasi Regional Institute of Medical Science RIMS Imphal na host oidina continue medical education CME program to hemophilia amadi zoonotic disease haiba topic ani asida mai pak na pangthokre CME hemophilia update 2025 asina Department of Transfusion Medicine and Medicine RIMS amadi the Hemophilia Society Imphal ani na punna khutsamnaduna sinbani amadi Department of Microbiology RIMS na CME Journalist in Manipur and update haiba topic ta Benting Hall RIMS ta pangthokre CME program ani asida Professor C G Good Sunil Kumar Sharma Director of RIMS Imphal na Chief Guest Professor N Sanjib Singh Medical Superintendent of RIMS Hospital amadi Professor L Rajesh Singh Dean of Academics RIMS Imphal amadi Professor Richard A Maina Singh former head of the Transfusion Medicine na athoiba mithungling sing oina saruk yakhi The observation of World Zoonosis Day, one of the most dreaded sort of diseases are being derived from contact with the animals that we live around. And this observance is one of the most important, day, especially for the Department of Microbiology. And this type of CME, observing, this important day will be definitely helpful not only for the doctors, students, but also for the community, where we need to give the important information. Already mentioned, World Zoonosis Day marks the historic event on July 6, 1885, when Louis Pasteur successfully administered the first vaccine against rabies, a major zoonotic disease and still the most dangerous disease we have. We have an isolation department, sort of a ward, where our MSS mentioned that the fatality Rezua Energy Center amadi International Friendship Society Nepal ga punna khutsamnaduna Nepal gi Pigalastan Goswala gi Hotel Bardinath ta pangthokiba Nepal India Friendship Wellness Seminar da UNACO Group of Institute Imphal Manipur gi founder chairman amadi renowned educationist amadi philanthropist Irabantan Ningombamda ikai khumnabu utkre nakpigane Irabantan Ningombamda ikai khumnabu utkre Malemgi saknai rabakyana saruk yaduna July manga dagi taruk fawba numit nini chupna Nepal da pangthokiba Nepal India Friendship Wellness Seminar ki thorum aduda appreciate your health love your body it is a gift
a blessing and a miracle haiba thimda Singthaningai oiba thabak tawbagidamak mahakpu ikai khumnaba utke Thoram aduda Nepal gi former vice president Premanand Jha Nepal gi former minister Yadubansi Jha su thoram astuda sarukya ke Thoram aduda irabanta ningombamna wangang nuduna India da UNACO group na piriba awangba thaki education gi thabak thoram singi matang da su mayek lana phongdoki hairi ngasi nauna covid ngasi nauna miyoi tarar ka taru covid-19 positive oire nauna miyoi kunthra ka mapan test tauke Bisnupur dagi miyoi tara ka nithoi Imphal West da tara ka mari Kakching da ahum Tamelong da ama Ukhul da ama test tauda Bisnupur da taret Imphal East da ahum amadi Imphal West da taruk punna miyoi tara ka taruk adu positive oikibani Hauzik fawagi oina COVID-19 na naraba miyoi punna chaniga mari fu tara ka taruk oike masigi manungda hauzik miyoi humfuga taruk khakta active case oire miyoi chaniga kunthra di fagat pangamkre hairi ngasi tang mga ingsok lising aniga kun ga mga numit asida Jingkalian Optical amadi Lava Club ani na punna khusamnaraga Phawgawchau ikai mamang lekai community hall da free eye testing camp ama pangthokre hariba camp asida miyoi chama henmana saruk yaduna mit ki anaba makhal kaya gi test toduna pangthoke miyoi khudingmaki mobile phone sijinnarpa maramna mit sokpagi chang hengalakpa amadi tungda makhata na solakadaba singdage ngakthoknabagidamak eye testing camp asi pangthokpani haina Lava Club ke secretary Kaithelambam Susil na phongdorakli Union Public Service Commission UPSC na competitive process amagi makhada Ministry of Labor and Employment Directorate General of Employment ke Deputy Director taragani thoi khalakpada yaurakpa Manipur dagi Ningthaujam Ajit Singha bo former Chief Minister N Biren Singh na achamba khudon pot piduna pukning thogatkre Luang Sangbamda leiba former CM gi residence da pangthokiba thoram aduda leibak asigidamak hogalakliba miron gi yaifanaba thabak thoramda hanba laitana miyam gi seba tawnaba poktak pikhe panba yai mahak Thobal district ke khangabok khulakpam mamang lekai dige Ningthaujam Lal Babu amadi N Banu Devi gi machanupani mahak hauzik Ministry of Donier Chilong the Research Officer Planning oina thabak puri hari India government ki thoksil amagi matung ina awang nongpoki state khudingmaki capital sing railway line yohannabagi pandamda kanna hotnabaga loinana inaw nongna Mizoram gi capital Aizawl fawba railway line yoksinduna service hongnaba sem sakre hari adubu Manipur gi oinadi Imphal fawba yorkadaba railway line gi thabak ase tongan ba maram singna thinthaduna leide Maraksida Mizoram gi Sairangdagi Myanmar ngamkhaida leiriba Jorinpui fawbagi railway line gi ahanba tangkak ki survey loikibana maram oiraga ngamkhai tamna railway yoksinbagi thabak Mizoram na hankibagi fibamda leiri hairi Manipur gi oina Myanmar gi ngamkhai fawba railway line ase yohannabagi dhamak kilometer 113 sangba Imphal More railway line ase ingkumjalising aniga kungani thoida India government na approve tawbaga loinana final local survey tawnaba khanghankhre hairi adubu Jiribam Imphal railway line gi thabak ase mahausa gi fibam amasung atai maram kayana loishinbagi matam thintharakpadage Myanmar gi ngamkhai oriba More yongna chatkadaba railway line gi thabak asiso thinthagadawri haina hairi Leibak asigi mafam kaya da pangthok na bagum chayol ama chupna chathagadaba umangi kumhai ben Mahasov kamari leinana ngasi Thobal Forest Division ki meeting makhada Thoban Range na senduna mayai Kaithel Bid Office ke manung chana leiba
Ningel Thungkhon Lairembi gi akoibada u char sing thakre. Plant trees, save trees, lend a hand to make our Manipur greener haibal pandamda Ningel gi khunja singa loinana pangthok liba thoram aduga mari lengana Thauban Range ki Range Officer Dinesh Chandra Salam na haikibada Thauban Range ki makhada thoram asi pangthokpa ngasigi asina marirak subne Masigi mamangda district 11 gi thakta pangthokpa yauna tongan mafam singda u char sing thakre ngasi Ningel gi miyam ga loinana Thariba u char sing asi hinghanna ba honabada lekai asigi miyam na so mateng pangbiyu mafam asi phajana semgatpa amadi fazaba mafam ama ohenba haibase aikhoi khuding makki ithaudangni Thungkhong Lairembi ki akoiba asida makhatana upal kaya thaduna mahosagi fazaba mafam ama ohenaba hotnabada department ki maikaidagi so saruk yajagi haike ngasigi u char thabagi thoram aduda Mayai Kaithel Bit Officer L Samananda Yaripok Bit Officer KH Herojit amadi Forest Staff Sing amasung lekai miyamna saruk yaki Thawal Forest Division ni makada Thawal Range na ban Mahotsup 76 ban Mahotsup ka mari le na sinjaba Ningel gi praja sing punna Thawal Range ka usar thamna jabani asigi asina mari rak subu program ni koi Thawal Range ki makada ahan bada koi na Yaripok kasong pulen road ta usar khat thajakre adugi matungda akoi Thawal district level ki program ama Thawal kuno to pangthokre adugi matungda ngarang si ukoi chalungphang mamang singda program ama ko sinjakre aduga ngasigi sina koi Thawal District Administration Jiribam Deputy Commissioner Krishna Kumar IAS ki meeting makhada Lead District Manager LDM Jiribam District Sige Waikhom Birendra Singhana lamjing lam takpiduna ngasi Jiribam District ki Bororo Bekra CSPPNB Boro Bekra Gram Panchayat ta chatliba thagi July amadagi hauraga September kuntra ingsok lising aniga kunmanga fawba pangthokadariba tha ahum gi financial Inclusion Saturation Campaign sige saruk ama oina Financial Literacy Campaign pangthokre ngasigi Financial Literacy Campaign FLC sida mapung oina saruk yariba singda khanghan khibada FLC na tawriba sigi tangai fadaba maru oiba singde ahan bada Atal Pension Yojana APY chahi taraga nipan dagi chahi nifu fawbada laiba miyoi singna hayeng chahi humpu suraklaba matungda mahakna hulliba pamliba paisa dogi matung ina thada lupa lising ama lising ahum natraga lising manga fangba yai haibase khanghanba amade yauhanba ani subada Pradhan Mantri Suraksha Bima Yojana PMSBY chahida lupa kun puthoktuna accident insurance cover tauba leitaba yaurakpada lupa lakh ani fangba asina chingba sing bank account holder singda khanghanba amadi yauhanba ahum subada Pradhan Mantri Jiban Jyoti Bima Yojana PMJJBY chahi taraga nipan dagi yankai fawbada leiriba mihoi singna chahida supna tage lupa chamri ga kuntra ga taruk puthoktuna lupa lakh ani gi life insurance cover tauba insurance se khanghanba amade yauhanbane mari subada Pradhan Mantri Jan Dhan Yojana PMJDY sina haujik fawbada saving bank account hangdriba leitriba mihoi singda lemna sel paisa Changdana saving bank account hangbagi khudong chaba leihanba amade financial inclusion gi saruk ama oiriba PMJDY na piriba kanaraba khudong charaba kayamarum khanghanba amade saving bank account hanghanba manga subada digital gi matam sida bank account holder singda namthak ki telephone mobile social media link kaya sizinaduna Huran sinthi tawrakpa yaba amadi tawrakpa singdagi ngakthok chanaba takpi tambiba amadi leijariba isa gi saving bank account matam gi KYC tawba asina chingba ngasigi financial literacy campaign sige mapung oiba thoram oike financial literacy campaign sige resource person wangangloi oina Sandeep Dar CSPPNB Jiribam Manipur State Rural Livelihood Mission MSRLM na ngaklo piriba community facilitator CF Rajiv Chanda M. Brajarani A. Momo Singha, Sadananda Das Amadi Tihai Omi Devi, Field Coordinator, Crisil Foundation CFL Jiribam na Oike. যারা যারা এইসব আশা করি কতজনে এই সোশ্যাল সিকিউরিটি সম্পর্কে জানা আছে বা করছে কতজনে করছে ইন্স্যুরেন্স হ্যাঁ করছে কতদিন থেকে যে আপনাদের এখানে অ্যাকাউন্ট খুলছেন কতদিন শুনছেন নাকি কোনো ইন্স্যুরেন্স করা
প্রথম যদি আজকে আমিও আসি আজকে যে কোনো সিচুয়েশনে আমার ব্যাংক অফিসিয়াল কেউ আইসে তারা কইব যে সোনালিকার অ্যাকাউন্ট দিয়ে তারা থাকে নলেজ নেই তারা কেন করবে এটা একটা ডিবেট থাকে কিন্তু আপনারা কোয়া হয়েছে জানেন Disturbance Free Education Zone ohelasi haiba demand tawduna ngasi Bisnupur district asita leiriba mahairoi sing amadi oza singna saruk yaduna taraga nipan suba observations of Disturbance Free Education Zone demand date 2025 thoram Bisnupur district taso miyamgi achoba khongchit ama chatuna pangthokre Mahairoi Luf amadi oza singi tongan ba luf singi apun ba luf ama oriba coordinating committee on disturbance free education zone demand na sinduna ngazi district asigi DSA Bisnupur gi ground da miyam adupun ke mafam du dagi All Manipur College Teacher Association gi Vice President Assistant Professor Dr. Longjam Baleshwar na lamthaduna DSA ground dagi Eco Club Thiam Lekai Community Hall Bisnupur phauba mass rally ama chatke amadi mapung oiba observance ki thoramso maphamduda pangthokhe mass rally aduda mahailoi sing amadi educational institution singda puba thangba ngamloidaba sel amadi potchai gi demand lalhauba amadi khulai paiba sina tawbiganu education da government na politicization tawbiganu chahi amada class tawba numit masing chaniga kundake hanthaba yade haiba law government na sembiyo government na matam chana thabak paikhattabana mahai masing tambagi kangon kaihanba amadi mahairoi singda awaba piba taroidabani education ga mari leinaba thabak singda corruption nepotism amadi favoritism tawbiganu education s amadi education u gi director matik chabo oza singdagi oihannaba thabak government na paikhatpiyo education bu yaikhai thingai ba pidaba mafam disturbance free zone ohenbiu haiba kholau kaya su lauke mapung oiba Eco Club Thiam Lekai Community Hall Bisnupur da pangthokpa observance ki thoramda AMCTA gi Vice President Dr. Longjam Baleshwar BDRPSA gi President Wahingbam Lokendro Kota gi Auditor Khairakpam Jibon Co-Convener Kaisam Dilip Kumar Amesta Bisnupur gi L Ditta Amtai gi Secretary Moirangthem Premjit Desam gi former President Namairakpam Edition na athoiba mithunglen sing oina saruk yakhe AL John Ohalu Haiba Haina Mahairoi Singna Oza Singna Khongchat Satkre Amade Mahairoi Sing Mahairoi Sing Amade Oza Singe Tongan Baluf Singe Apunba Body Ama Oriba Coordinating Committee on Disturbance Free Education Zone Demand Sinduna Mahairoi Singda Aki Akhang Yaikhai Thingaiba Yahondaba Ningtamna Mahi Tamhalu Haina Ngase Manipur gi district Singda Changchiliba Khongjangi Saruk Ama Oina Thawbal amasung Kaksing district ke Mahairoi Sing Oza Singna Thawbal dasu khongchat chatuna khongjang jangsinkhre ngasi ayuk pung 11 taba matamda Kasar Binakanti da leiba sangapam Hemor Parbagi sangaida ngakpigani Hemor Parbagi sangaida Ziri News Network Committee JNNC ki President Seram Herajit Singhana mifam mapu oidna annual general body mifam pangthok khibaga loina chahi ani pugadaba JNNC ki executive body member singso yetna baletina khankhre Kallaba JNNC ki member sing adudi President da Seram Herajit Singha Vice President da Ganson Rongmei General Secretary da Segabam Nilima Devi Finance Secretary da KH Rohit Singh aduga Executive Member oina L Pritamjit Singha W Priyojit Singha amadi NG Ragumani Singha bo yetna balaitina khankhre mifam aduda nongna khallaba sing khudaktage fam pubagi ayapasu pikhe ngasigi mifamna advisor hapagi fam mathangi mifamda khanaraga hapa haina su khanakhe Thawbal Laisang Them Thaudam Lekai dege Thaudam Thoipa amadi Thaudam Ongbi Purnima Devi anige ani suba machanupa Thaudam Bonis ke masage anaba amana maram oiraga Jenims Hospital ge medicine ward ta laying pathap chathariba asida
खरदा ओइरबसु मतेंग ओइना बहाइदुना अवा अना तारबसिंगी मरुपसिंग AATM गी माइकेदगी ngasi angamba sel gi tengmang pikre hariba tengbang khongchet aduda AATM gi president Akhom Birendra finance secretary Nawoi Maitei amadi atai thomi kaya so saruk yakhe ngasi gi tengbang khongchet aduga mari leinana AATM gi maikaidagi phongdokhibada Thodam bonus na masagi anaba amana maram oireka Janims da laying pathap chathariba asida AATM na mahaki imung manunggi awabada saruk yaraduna ngasigi tengbang ase pibani hariba na basibu laying bada khudongcha daba kya leiraklabasu AATM na makhata na angam mateng pangkhigani haiba wafamsu thamki Yum ama laibada changba tangai fadaba potlam kaya amadi ake amaugi oiba potlam sing phanghan gadaba shopping mall One Fashion India ngasi Thawban police station nga mayok nanal National Highway 102 gi nakal da hangdokre Sai NERC Takel Imphal gi retired assistant director Consul Michael Singha DFA Thawbal gi president Mutummani amadi Thawbal police station ki second OC inspector Okram Jotin na athoiba mithung sing oina pangthokhiba shopping mall hangdokpa aduga mari leinana mall asigi store manager Mangsadam Lucky na phongdokhibda ngasi nauna hangdokliba shopping mall ase hanana family mark haina leiramba mall aduni family mark pu run tawramba One India family mark haina leiramba company adu haujikti One India fashion haina upgrade tawkhrabana Thawbal gi family mark shopping mall asiso One India fashion haina upgrade tawduna anoba maming asi hongbani Aki amaugi imung amagi nomuda tangai fadaba tangai fadana changwa potlam sing amadi set na chanaba item kaya fangliba shopping mall asina Thawbal khaknatana thangnana leiriba district singi miyoi kaya daso achauba kanaba kya piba ngamlagani haina phongdorakhe Koi ngasi thorom je koi company se hana One India family man an lejaram bane ba ko anda ni poste dikse kamana la kai company se kong akoi matung ina One India fashion no onjare ba ko adu One India fashion no wala ko si matung ina ko gi leiba hana gi quality production se aman upgrade roi la kai ba adu na leiba surrounding ko gi Thawbal district katana tana to ko leiba Kakching adagi lilong asmaina leiba ko gi surrounding si ju yamna kana ba masu purakana na khalle ba ko yo khanda adu na video me amna so koi na chinjari ba sida support kan to bio ko na so me am gi namak to koi me am leijari hai ba so ko thamjaraga Uchathol Pioneer Club Jiribam na siduna Jun gi tang kun nga manga dagi hongna Uchathol Pioneer Club ke sanabungda team taraga taruk na saruk yaduna Saniba for 6A side football tournament 2025 ke ngasi sanaki ba quarter final knockout match da Titan United na Young Star FC bo goal ahum anida maithi bapiduna Young Star FC tournament asidagi mapan thokre hayengi ahanba quarter final knockout match nungthil pung ahunga makhai taba matamda Oriental Club ka MSU siga sanagani ani suba match na nungthil pung mariga minute kun taba matamda UPC B ga Kasipur FC ga sanagani ngasi asi M Basanta Singha Aziz Haider amade KHS Nilakaman Singha na conduct tokhe ngasi Titan United amade sanake Titan United na tos ngamduna side khanki aduga Young Star FC na ball kauduna sanaba hoke minute kun ga mga sanaki ba match da first half Titan United na Young Star FC ge goal ama chanaduna draw oike second half matungda Titan United na Young Star FC bo goal ahum anida maithiba pidna Young Star FC tournament asitagi lehauke Chatliba tha sida DSA Bisnupur district na sinduna pangthok kadoriba Yumna Manau Memorial First Division Football League 2024-2025 ta sarugyagataba Little Flower Club LFC Ngaikhong Khunau ge football team da sports uniform Lairembi tire workshop Ngaikhong Khunau ge proprietor Laishram Bizen na ngasi mateng pangkhre donor Laisam Bizen amade lamdam aduge ahan sing yauna Little Flower Club Ngaikhong Khunau ge sanglenda pangthokpa achamba thoram amada football sanare kunga marige sports uniform adu yenthokhe Laishram Bizen na phungtokhibada haurak leba sanare singbu masak naiba lebak asige sanare amamam oinaba pandamda pukning thogatuna mahake maikai degi uniform mating pangbani
सानरोइसिंगनसु थक्सी खासी खंगना सानदुना इमा लेबाकी मिंगचत पुरकपा ngamnaba honasi haiki अरोइबदा मरोइबा पाव अमोहना पिजरी रथ यात्रा कांग सिंबगी अरोइबा निमित की थौरम श्री श्री गोविंदजी टेम्पल दसु पांगथोखरे लेंगाक की अरोन अथुप ngakna chatnaba mari leinaba official singda GAD na section warol pikre M Heights ena kuki gi luchingba singa ahumlak suba oina sugi ground rules sing semdokpagi matangda kupna wari sanakre amade ngasi COVID-19 test tokda miui taraga taru positive oikre हौजिकी ओइनदी ममी टीवी ने संदोकचबा प्राइम टाइम न्यूज लोइसिनजरे मखाताबा पाउगी दमक मिडियंग तालना लेबियो।